ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕꯃꯛꯇꯗ ꯅꯣꯡꯊꯣꯝꯕꯝ ꯀꯣꯃꯣꯜ ꯑꯩꯍꯥꯛꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯤ ꯆꯠꯈꯤꯕ ꯃꯦ ꯊꯥꯒꯤ ꯅꯣꯡꯁꯤꯡ ꯅꯤꯄꯥꯟ 2022 ꯏꯪ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯌꯥꯏꯐꯔꯕ ꯄꯨꯡꯐꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯑꯏꯕ ꯑꯏꯕꯤꯁꯤꯡꯅ ꯏꯔꯤꯕ ꯁꯩꯔꯦꯡꯁꯤꯡ ꯑꯁꯤꯗꯒꯤ ꯈꯔꯇꯪ ꯂꯧꯈꯠꯆꯔꯒ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯕ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯒꯤ ꯊꯧꯔꯝ ꯍꯧꯗꯣꯛꯆꯈꯔꯦ ꯊꯧꯔꯝ ꯑꯁꯤ ꯃꯔꯨꯑꯣꯏꯅ ꯅꯧꯅ ꯆꯣꯡꯊꯣꯔꯛꯂꯤꯕ ꯑꯏꯕ ꯑꯏꯕꯤꯁꯤꯡꯒꯤ ꯊꯃꯣꯏꯗ ꯁꯩꯔꯦꯡ ꯏꯅꯤꯡꯕꯒꯤ ꯋꯥꯈꯜ ꯃꯌꯣꯜ ꯆꯣꯡꯂꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯟꯗꯝꯖꯔꯒ ꯄꯨꯊꯣꯛꯆꯕꯅꯤ ꯊꯧꯔꯝ ꯑꯁꯤꯅ ꯁꯥꯍꯤꯇ꯭ꯌ ꯄꯨꯗꯤꯟꯒꯤ ꯄꯨꯀꯩ ꯆꯥꯎꯈꯠꯅꯕꯒꯤ ꯊꯧꯒꯜ ꯇꯧꯕ ꯐꯪꯖꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯖꯔꯦ ꯍꯥꯏꯅ ꯂꯧꯖꯔꯦ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯇꯔꯨꯛꯁꯨꯕ ꯇꯥꯡꯀꯛꯀꯤ ꯁꯩꯔꯦꯡ ꯄꯥꯊꯣꯛꯄꯒꯤ ꯊꯧꯔꯝ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯇꯔꯨꯛꯁꯨꯕ ꯇꯥꯡꯀꯛꯀꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ ꯁꯤꯜꯂꯩꯃ ꯑꯃꯗꯤ ꯁꯥꯍꯤꯇ꯭ꯌ ꯚꯨꯁꯣꯟ ꯃꯤꯡꯊꯣꯜ ꯐꯪꯂꯕ ꯑꯣꯖꯥ ꯅꯣꯡꯊꯣꯝꯕꯝ ꯏꯟꯗ꯭ꯔꯀꯨꯃꯥꯔꯒꯤ ꯁꯩꯔꯦꯡ ꯏꯃꯨꯡꯗ ꯂꯝꯂꯥꯏ ꯆꯪꯕ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯣꯖꯥ ꯃꯁꯥꯃꯛꯅ 2020 ꯏꯪꯒꯤ ꯑꯥꯒꯁꯇꯣ ꯊꯥꯒꯤ ꯅꯣꯡꯁꯤꯡ 38ꯗ ꯈꯤꯕ ꯇꯦꯡꯕꯥꯟꯕꯁꯤꯗ ꯑꯩꯈꯣꯏꯁꯦ ꯑꯃꯠꯇꯅꯤ ꯍꯥꯏꯔꯤꯕ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯁꯩꯔꯦꯡ ꯑꯃꯅꯤ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ 2019 ꯏꯪꯒꯤ ꯑꯥꯒꯁꯇꯣ ꯊꯥꯒꯤ ꯅꯣꯡꯁꯤꯡ 35ꯗ ꯑꯁꯥꯝꯒꯤ ꯑꯏꯕ ꯂꯨꯞꯅ ꯈꯣꯝꯖꯤꯟꯗꯨꯅ ꯐꯣꯡꯈꯤꯕ ꯅꯣꯡꯏꯟ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛꯇꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯁꯩꯔꯦꯡ ꯑꯃꯅꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯄꯤꯔꯤꯕꯤ HD ꯂꯥꯏꯚ ꯍꯣꯖꯥꯏ ꯄꯥꯕ꯭ꯂꯤꯛ ꯑꯦꯞ ꯗꯣꯏꯅꯤꯛ ꯒꯅꯕꯔꯇꯥꯒꯤ ꯅ꯭ꯌꯨꯁ ꯔꯤꯗꯔ ꯅꯣꯡꯊꯣꯝꯕꯝ ꯅꯤꯡꯉꯣꯜ ꯏꯃꯣꯝꯍꯜ ꯏꯃꯨꯡꯗ ꯂꯝꯂꯥꯏ ꯆꯪꯕ ꯑꯍꯣ ꯑꯔꯥꯛ ꯊꯤꯗꯨꯅ ꯂꯣꯠꯅ ꯊꯨꯞꯅ ꯃꯅꯤꯡꯊꯣꯡ ꯁꯥꯅꯪꯈꯥꯗꯒꯤ ꯂꯃꯥꯕ ꯇꯨꯃꯥꯕ ꯂꯝꯁꯦꯟꯕ ꯇꯨꯁꯦꯟꯕ ꯂꯝꯂꯥꯏ ꯃꯌꯥꯝ ꯏꯃꯨꯡ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈꯔꯦ ꯌꯨꯝꯂꯥꯏ ꯈꯤꯕꯤꯛ ꯃꯍꯤ ꯂꯥꯡꯅꯔꯛꯂꯦ ꯈꯨꯔꯛꯀꯤ ꯏꯕꯨ ꯂꯥꯏ ꯁꯥꯒꯠꯍꯜꯂꯦ ꯌꯨꯝꯗꯥꯡꯕꯅ ꯀꯩꯅꯥꯏꯔꯛꯂꯦ ꯂꯧ ꯃꯄꯨ ꯌꯣꯡꯅ ꯇꯥꯜꯂꯛꯂꯦ ꯌꯨꯝꯗꯥꯡꯕꯒꯤ ꯐꯤꯔꯥꯜ ꯍꯥꯏꯒꯠꯂꯛꯂꯦ ꯅꯤꯡꯇꯝ ꯈꯣꯜꯂꯥꯎ ꯂꯥꯎꯅꯔꯛꯂꯦ ꯏꯃꯨꯡ ꯃꯅꯨꯡ ꯃꯄꯥ ꯃꯆꯥ ꯃꯆꯤꯟ ꯃꯅꯥꯎ ꯀꯥꯏꯅꯍꯟꯒꯗꯧꯔꯦ ꯁꯦꯠꯅꯍꯟꯒꯗꯧꯔꯦ ꯃꯆꯦꯠ ꯃꯆꯦꯠ ꯐꯛꯀꯗꯧꯔꯦ ꯂꯩꯄꯥꯛ ꯃꯥꯏꯕ ꯈꯨꯔꯥꯏ ꯇꯥꯡꯕ ꯅꯤꯡꯊꯧ ꯃꯥꯏꯕ ꯆꯤꯔꯥꯏ ꯇꯥꯡꯕ ꯂꯝꯂꯥꯏꯒꯤ ꯂꯥꯏꯊꯧ ꯇꯧꯕꯤꯔꯣ ꯏꯃꯨꯡꯗꯒꯤ ꯂꯝꯂꯥꯏ ꯇꯥꯟꯊꯣꯛꯄꯤꯈ꯭ꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯀꯥꯏꯅꯔꯅꯤ ꯏꯊꯤꯜ ꯏꯅꯥꯎ ꯇꯣꯡꯉꯥꯜꯂꯅꯤ ꯏꯃꯨꯡꯒꯤ ꯁꯥꯠꯆꯕꯤ ꯊꯝꯕꯥꯜ ꯐꯖꯕꯤꯗꯨ ꯂꯩꯅꯥ ꯃꯆꯦꯠ ꯃꯆꯦꯠ ꯀꯦꯟꯈ꯭ꯔꯒꯅꯤ ꯂꯣꯏꯖꯔꯦ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯇꯔꯨꯛꯁꯨꯕ ꯇꯥꯡꯀꯛꯀꯤ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ ꯏꯝꯐꯥꯜ ꯃꯅꯤꯄꯨꯔꯒꯤ ꯑꯣꯖꯥ ꯑꯦꯗꯚꯣꯀꯦꯠ PK ꯃꯣꯡꯒꯤ ꯁꯪꯕꯥꯅꯕꯤ ꯑꯇꯤꯌꯥ ꯍꯥꯏꯅ ꯃꯤꯡꯊꯣꯜꯂꯕ ꯁꯩꯔꯦꯡ ꯑꯁꯤ ꯑꯄꯨꯟꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯔꯨꯞꯅ ꯅꯣꯡꯁꯤꯡ 17 ꯊꯥꯆꯠ 13 2012 ꯏꯪꯗ ꯐꯣꯡꯈꯤꯕ ꯁꯪꯕꯥꯅꯕ ꯑꯇꯤꯌꯥꯒꯤ ꯑꯍꯥꯟꯕ ꯁꯦꯐꯣꯡꯗ ꯐꯣꯡꯗꯣꯛꯈ꯭ꯔꯕ ꯁꯩꯔꯦꯡ ꯑꯃꯅꯤ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯄꯥꯊꯣꯛꯄꯤꯔꯤꯕꯤ HD ꯂꯥꯏꯚ ꯍꯣꯖꯥꯏ ꯄꯥꯕ꯭ꯂꯤꯛ ꯑꯦꯞ ꯗꯣꯏꯅꯤꯛ ꯒꯅꯕꯔꯇꯥꯒꯤ ꯅ꯭ꯌꯨꯁ ꯔꯤꯗꯔ ꯅꯣꯡꯊꯣꯝꯕꯝ ꯅꯤꯡꯉꯣꯜ ꯏꯃꯣꯝꯍꯜ ꯁꯪꯕꯥꯅꯕꯤ ꯑꯇꯤꯌꯥ ꯀꯣꯂꯣꯏ ꯍꯦꯟꯕꯤ ꯑꯇꯤꯌꯥ ꯀꯨꯆꯨ ꯄꯥꯟꯕꯤ ꯑꯇꯤꯌꯥ ꯀꯔꯤꯕꯨ ꯍꯥꯏꯅ ꯃꯤꯡꯒꯧꯁꯤꯒꯦ ꯀꯔꯤꯕꯨ ꯍꯥꯏꯅ ꯀꯣꯂꯣꯏꯁꯤꯒꯦ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯇꯨꯡꯏꯟꯅ ꯀꯨꯆꯨ ꯍꯣꯡꯕꯤꯅꯤ ꯅꯍꯥꯛꯇꯤ ꯌꯦꯅꯤꯡ ꯊꯥꯅ ꯂꯥꯛꯄꯗ ꯕꯁꯟꯇ ꯔꯤꯇꯨꯅ ꯈꯣꯡꯗꯣꯏꯔꯛꯄꯗ ꯁꯛꯍꯦꯟꯕꯤ ꯅꯪꯒꯤ ꯁꯛꯂꯣꯟꯗꯤ ꯁꯛꯍꯦꯟꯕꯤ ꯅꯪꯒꯤ ꯀꯨꯆꯨꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩꯗꯣ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯦꯟꯂꯤꯗꯣ ꯁꯪꯕꯥꯅꯕ ꯐꯤꯖꯣꯜ ꯁꯦꯠꯄꯒꯨꯝ ꯍꯣ ꯁꯪꯕꯥꯅꯕꯤ ꯑꯇꯤꯌꯥ ꯍꯩꯅꯝ ꯂꯩꯅꯝꯒꯤ ꯅꯨꯡꯁꯤꯕ ꯃꯅꯝꯂꯛꯇ ꯂꯤꯔꯤ ꯍꯨꯝꯕ ꯃꯥꯂꯪꯒꯤ ꯁꯥꯍꯨꯝꯂꯛꯇ ꯂꯩꯇꯦꯡꯂꯤ ꯁꯪꯕꯥꯅꯕ ꯐꯤꯖꯣꯜ ꯍꯣ ꯁꯪꯕꯥꯅꯕꯤ ꯑꯇꯤꯌꯥ ꯑꯣꯂꯥꯡ ꯊꯥꯅ ꯂꯥꯛꯂꯕꯗ ꯂꯧꯔꯣꯛ ꯊꯥꯅ ꯈꯣꯡꯗꯣꯏꯔꯛꯂꯕꯗ ꯁꯔꯠ ꯔꯤꯇꯨ ꯁꯥꯍꯨꯝꯂꯛꯂꯕꯗ ꯐꯖꯩ ꯅꯤꯡꯊꯤꯖꯩ ꯅꯍꯥꯛꯇꯤ ꯁꯪꯕꯥꯅꯕ ꯐꯤꯖꯣꯜ ꯊꯣꯜꯂꯤꯕꯤ ꯍꯣ ꯁꯪꯕꯥꯅꯕꯤ ꯑꯇꯤꯌꯥ ꯅꯣꯡꯖꯨ ꯊꯥꯅ ꯂꯥꯛꯂꯕꯗ ꯅꯣꯡꯗꯨꯝ ꯅꯣꯡꯂꯤꯛꯅ ꯂꯩꯇꯦꯡꯂꯤꯕꯤ ꯍꯣ ꯁꯪꯕꯥꯅꯕꯤ ꯑꯇꯤꯌꯥ ꯈꯪꯍꯜꯂꯤ ꯀꯨꯝꯒꯤ ꯅꯣꯡ ꯏꯍꯧꯔꯛꯂꯤ ꯅꯤꯡꯊꯝ ꯊꯥꯅ ꯂꯥꯛꯄꯗ ꯂꯩꯆꯤꯟ ꯅꯣꯡꯐꯥꯏꯅ ꯂꯩꯇꯦꯡꯂꯤ ꯁꯪꯕꯥꯅꯕꯤ ꯑꯇꯤꯌꯥ ꯀꯣꯂꯣꯏ ꯍꯦꯟꯕꯤ ꯑꯇꯤꯌꯥ ꯀꯨꯆꯨ ꯄꯥꯟꯕꯤ ꯑꯇꯤꯌꯥ ꯍꯣ ꯁꯪꯕꯥꯅꯕꯤ ꯑꯇꯤꯌꯥ ꯂꯣꯏꯖꯔꯦ ꯁꯩꯔꯦꯡ ꯑꯁꯤ ꯑꯏꯕ ꯊꯤꯁꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯇꯔꯨꯛꯁꯨꯕ ꯇꯥꯡꯀꯛꯀꯤ ꯑꯍꯨꯝꯁꯨꯕ ꯁꯩꯔꯦꯡ ꯑꯣꯏꯅ ꯂꯧꯈꯠꯆꯔꯤ
इम्फाल मणिपुरगी ओजा नोंथामम सनाजावगी सैरेंग लेचत हाइना मिंथोलबा सैरेंग असे सैरेंग असिबु पाथोक पिरिबा ओजा नोंथामम सनाजावबा आइगी सैरेंगी ममिंग लेचत लैरांग लेसा तमद्रिंगै लैना तमक ओइरिंगै लैरांग लेसक खंद्रिंगै इकाई खंदबिनी खंदुना इखुचिना पेना नैहतुना सिदाई अमदा लंगथोकपिखि अखांग कनबी ओइबना सजिबुगी नोंलै कीदना लैरांग फुगाइना सातुना मुना मुना यंगलकले लोंथोक्तना चिरोल तौरकले लैरांग लेसक ताकलरे सजिबु काले लोना लै चरोंग चुमना सातना लै लैनादगी लैसाना हेना लै लैखोकना मऊ लिंगना लै माइथोंना ngौरगा चिंबालना ngangbी लै ताइबंग पुंगनिंग हुना लै ओइरमलेदना नाहाक्ति इकाइबना फुंबंग नै इरालुसु याजरी अैगी पुंगनिंग लैकोंदा तासोन अमुक फावरकले कनबियुको मपु नंगना सेंबिबदी नाहाकनी ngasi तमक खंगलकले लोना थंबा याररोय लैसकना लैकाई पल्लालनी नंगबु लूना तौरगे कनानासु सोखलरोय पुंसिगी ओइना इसिंग चाइरगे सैरेंग इसी अइबथिसी थौरम असिगी तरुकसुबा तांकक्की मरीसुबा सैरेंग ओइना लौखतचरे कासार सोनाई चांदम लैकाइदा पोकचबा हौजी हौजिगना गुवाहाटीदा लैरिबा ओजा थौनावजम श्याम सिंहगी सैरेंग नुपीगी हक हाइना मिंथोलबा सैरेंग असे ओजा असे डॉक्टर सोरोस नोलिनी लिटरेरी अवार्ड डॉक्टर आम्बेडकर नेशनल फेलोशिप अवार्ड अखम बाखा गौरव आसनी स्कीमगी मना फंगलबा ओजा अमने सैरेंग असिबु पाथक पिरिबी HD लाइव होजाय पब्लिक ऐप दैनिक गणबार्तागी न्यूज रीडर नोंथोंबम निंगोल इमोम हल नुपीगी हक ताव ताव मुन्ना ताव ngasi तादबा याररोय मल्लबा इतिहास की चेमाय थुपचिंदुना यावल की मानबा फिदा अमगी तमक ओमचाकनरिबा मैगी चिंगदगी सौदोरकपा असाबा महीगी इराव खोलसी तानिंगलबसु तानिंगद्रबसु नंगी नापदुना नंगी थमोइनदी ताबिनबा एदी हन्ना हन्ना लावखिनी नुपी नंगी सानपोत नत्ते नत्ते यांगोन संगी लेतेंगसु असीमसु खंगजौ नंगना नुपीसु लैंगाक पाइबा ngambini वारेपसु लौबा हेबिनी लान सोकनबसु ngambini डिसेंबर 12 ना साखिनी तानिंगलबसु तानिंगद्रबसु नंगी नापदुना नंगी थमोइनदी ताबिनबा एदी हन्ना हन्ना लावखिनी पारम चत लैरबदी पिरम चतसु लैगनी लंबी थादोक उंगसिदी नुपी मयाम अमा लाकली चादा कुंथ्रा हुमदोय खाक्तुना थमलिबा इसागी चाथुंग लौदुना लैबाक लैसेंबा यावननबा हो नुपा नंग वारौगनुको मसी नुपी की हकनी नुपा नुपी मानबकी चेलकलिबा मतमगी इचेल थिंगबा ngamloi कनानसु लोजरे सैरेंग इसी अइबथिसी थौरम असिगी तरुसुबा तांकक्की मंगासुबा सैरेंग ओइना लौखतचरे इमा कैथेल लाइरेंबी अवार्डी अमदी थंबालनु निंगसिंग मना फंगलबा नोंथंबम कमलगी सैरेंग इसिंगी मयाय हाइना मिंथोलबा सैरेंग असे सैरेंग असिबु पाथोकचरिबा नोंथंबम कमल इसिंगी मयाय इसिंग लई मालेमदा तुंगनाफम लमदम इपाकनी थकपा याय सिजनबा जाय चन्नई मियोइबगी पुंसिदा अमोटपा सेंगदोई इसिंगना थकलगा खंगी इसिंगी मयाय नुमितकी मैसादा ओइखिबा नोंग ओइना तारखी मालेमदा माइकई चेंथकी इसिंग थेंगनखी लंबीदा अपनबा कया चिंग पन थुगाइदुना तुरेना चेंथकी इसिंग इपाकी माइकई तमना मियोइबसु पोकलगा ताइबंगदा अमुक हनखी नंगुमना इसिंगदगी मई लौदुना पांगथोकली थबक कया मियोइबना नोंगी इसिंग फंगबदा ओइरे संगबानरबा मालेम इसिंगी मतिक मयाइबु लौदुना थमलमलसी ताइबंगदा अचुंबा मंगाल
ꯂꯣꯏꯖꯔꯦ꯫